Matamgi Manipuri Wari channel asubu tabiriba khwai pumnamakpu taramna upaga loinana ikoknona kurumjari. Ngasi muktaminarasi Nungshiba-dagi Nungshibida Narrator suba tangka. Thanelna mi yengano chak tu chaw. Asumna chak toklaga roomda amuk halakle. Thanelna Aidi tumninge tummage nangsu mangdana sum leiranu tummo. Hoi. Thanel phamung kakhatuna hipkhre thoidi table manaktuda phamduna sum lei pungsu phana thengle tara tagadore. Thoi phamungda kakhatuna hippi tumthabadi yaramde tapna hagotuna mapanda amuk tholakle. Purnima loikida ngairibagi thadusu loina sitharakle. Thoi tumina phamduna mamli tawba thabal mangaldo yengli. Kadomdagino khangaude bulangau mamanaba aniga loinana magi manakta changsilai. Thoidi phat changkhifasu yadaduna tofong khangdana leiri pakhatpasu phawri masado. Bulangauna nangna pamido si natro haujikti phareni sabak phae. Bulangaugi wahaiduda thoi saungna harai. Bro na pamisi kaino. Yam lingbay wani ne nupi macha nangna so. Phajana nungsinasi koinasi kanamta haibiroi haibada yadrabanina phongboda taba. Thoi wa makha tadana phuk hagotlaga changkhige tawi. Bulangauna makhut tinthokduna thoigi lambi thatli. Ngaikho hayeng dina yum chatke hairani wari ngahak sanakise. Bro ga sanagadauba wari leiti aidi. Bulangau ga lakminaba nupa amana amuk harai. Thoi nangi phibam akhoisu khangle. Bai na haidina. Ado bai na nangbu sengna nuksijabani. Akhoisu kanamta haidoklo. Bai gi khangnau nuksinaro. Nupaga kamaina nuksinadoino. Bro hoigido aibu troll tawbane. Atuna tawbigano. Jebsu tumba yadaduna tholakpada mapa chanana makoina leibadu thengnerure. Thoi nangdi mapanda kedoriba. Bro singsu leiramle. Kari wari sanaramino. Bulangauna nangna khangoi. Jeffna kaino yam saungna leiramida nungdang thenglakansida. Bulangauna nungdang sida nupi lumbala iba. Jeff kari khalakmano khangde bulangauda lamaga hekta thajilai. Anido punaraktore haiduna makhoi ahum changduna amuk khami. Marang tawnarakpadudagi amadagi anidagi ahum. Hostel duda leiba misingdo loin hagonarakle. Bulangauna Mayam thoise nupine. Mayam do marang langnarakpaduda oja phawba hagotlakle. Thoidi bulangauda saungna mamit khana damak yengduna lei. Ojana Haujikti thengle nangi kada changnaro hayeng principal yongna ngangnarase. Chango. Mafamduda tilliba mahere khudimak magi kada changnakre. Jeffna kashu henjana khangano sardorena phanaba silakane. Thoina Bye nui mayam se aina loina wahalle. Farese mina takhraga amu moina ojaba lawkhini tumluro. Thoina Thongdo tapna hangduna thoi magi roomda changlakle. Thanendi kanna nakoktuna tumlammi. Tumduna leiriba thanengi manakta phamduna machinda tapna solai. Nangondagi lapthokpagi matamdo yoroklaba male. Bai Thanel ahi chatpada tarabro. Thoina hajaribadu thanenadi karisu tadana ningaidana tumli. Thoi ahingduma tumthaba yadre nongalamdaida ngahak uirum tumtharui. Amam angan sinarakpaduda mahai hagotnaduna magi mathau tawnakre. Oja Binod amadi Bani Babu Dorengi manakta lai. Thambalna Haima Sar koi lakpidi. Binodna Madam akhoi sar ba hagotibro
Walking ka thokibro? Halae, washroom da changkibane, thokla'ani. Cha semakke ko. Yarni madam, sembiruranu. Thakcharakpada sungairi. Waruba ma khanasa haiduna lakchabane. Hainari ngaiduda Doren su thoklai. Sarbino, Mani Babu, Lembirakli, Kari Tanaseva. Mani Babu, Konjan Kara Piktaduna Harai. Sir, Akoi Kolesida, Nupi Yore Haidana, Maheru Sing Irang Tonarene. Dorelga Tambalga, Ngakna Yangai, Aduga Dorendi, Kashukang the Vasaduna Kumlai. Kari no the Mani Babu, on Tokpa. Binodna. Achumbani sir, ngarang dagdo, hekta khanaraktana, sardinga na tumlabanina, tabiram laro. Uzar mela sarapone. Dorena. Hoy rishibu kanano. Karam na uitoka doribano ne madubo. Binodna. Kari, nupi masakara budi adum manbane, madugi angangdo. Toy cha haibra. Doren, matha sarakle, tambal su topong kangdre. Mani Babuna. Nupi oramle haina lawrusi. Akhogi kolese adum lore. Oza akushu badanamna siri phawu yomlani. Vinodna. Kari no khanaba yabado khanarasi. Atopa oza sing amadi mairo sing na hena khangnaraktringaida nupi oramlabasu tanthokina batausi. Kari haiki sir. Dorena. Hoi, ai amukta munna khalakige. Nupi ni nupani khangdok ko chufai tawbadabu masana nupi khara manbana nupa gumna draw to ko suyaro namdana mibu mentally or physically shock na bu oina thokani aikhoi su badanam chagani aduna tapna ingna khanarasi Mani Babuna Hojikti meheroi ayambana marang tongnare sir ngarang gi thogdoktuna irang thokodabu su male haijariba Manungda wa khanaringai ngangnaringai tanjaduda bulangongna lusingduna senior meheroi khara Dorengi room mapanda laktuna leirare asengba achumba khangalu nupibu nupagi college sida lotuna tamhangano haiduna laurare Karigumba kitangdagi lebak pungjau thingadoriba wari oibana Doren aroiba oina upai amakak puthokduna harai Fare Noi kanano mathoi karucho. Asomdana room manungda Thanin, Thoi, Jeff, Thomas, makoi mari punna phamduna lerami. Nupa ama changlaktun hairai. Thoi, sa Dorena nangamta laoi. Thanin na. Sar khakna ro, atay kanadi yauge. Miyam lehoriye, nang ngasidi phajadauri. Ase haram laga nupa do chatkre. Thoi na. Ayumda halage. Thaninna. Kayong kalunusay, sarna pa na ba dumsilakani ba? Jeff na. Oy, Toy, nang kapkano. Nang nakapadi mini hina kudong sabalor kani. Thomas na. Sida mangba na kanaro. Lao, ada karino haibado, tengna batare dana. Jeff na. Hoy, lao, aduna farani, fighting. Maridu Dorengi manakta mayam tiliba adomda lakli. Leiram liba mising dusu noksalak payaw phajadaba wahi wata sisinarak payaw tawri Thoidi nganglak liba mayam du taba ngamdre Doren Thoigi maithung du da yengi Thoisu upai leitana Doren da yenglai nupa amana mana nupa oradi akhoi mayangi mamang da hujik nekete leyo adu ngamadine nupa ne nupa amana amu hoi mane chume amana amu hai Thoidi taba ngamlaktre masada thak niktuna mapi tarakle Thanin Thoigi makhuto kanna paisili nupa amana kaigino mana kaptoi tawrisibo akhoi bu sitabani nupi mana nupa saraga nupa maraksida leiba yabro bulangausu nakanda yamna usitana Thoida yengduna leplag lei nupa amana amuk loksilai Oi neketa Dorena Angangsa, tumina leyo. Aina hairise, munna tau. Nakoina hairibu wado, mado, mi amabu troll toba kowe, mado patte. Mayam du lang henjilai, Thanin, Jeff, Thomas,
Atay makoy karana maikay amatada layraga muknaba hawrai. Khut phawba thanarakadoure. Doren tawfong khangdana mamaidu nontaraga lay. Loksing chawbi thambal ngasai makai tumina layrambani. Hawjik khakta marol lolai. Thambalna ngai kho ngangsa noina pamlibado hawjik thungangani. Thoise nupini nupane haibado hawjik soidina khangangani. Doren ga thoiga thambal dangakna yenglai. Thambalna mi amana miya mamangda nupini nupani khangnaba neketa legedaba natte. Karigumba mana nupi oiramlagasu madu ngamloi. Aduga nupa oiramlagasu ngamloi. Noibu ngamgadro. Hayune. Noibu ngamgadraba. Hawjik thoine nupi oiramlagadi mabu chairak pigani. College sidagi tamthokani. Karigumba nupa oiramlagadi mabu nupini haiduna santokliba misakto chairak pigani. Mi amagi punsida yamna nungaroidaba tunglam chatta phawba kokleroidaba dakpham ama thambibagidamak mabusu chairak pigani. Bulangodi thambalgi waduda thawoidana nokli. Dorenga thoigadi wahangna yomlaba miyengda thambalda yenglai. Thambalna nakhoi mayangi mamangda mi amana karamna neketa leidoino nakhoi su khallo. Mado afaba natte. Mana nupi oirame aingonda haisanu. Aikhoi ani wari sagi. Mana nupa oirame noi sarda haisanu. Moi sar thoi lao manungda. Mayamdudi Dorenga thambalga khangi haibasu khangba nattabanina thambalgi waduda thajarami. Dorelga thambalga thoiga makoi ahum manungda changkhre. Mayamdu marang leinari. Mikup kharagi matungda ahumdo tholakli. Mayamdusu tagadabagi mangak thangatuna lei. Doren tapna mayamna leiriba domda onsenduna harai. Mabu nupini santokliba misakto chairak piba tare. Mayamdo pulang langi. Mani babuna chummi pigadabani. Mi amabu nupi mali haidana asumna troll tawbuse chumde. Bulangau matha sana thoida mamit khana yenglai. Thaninga Jeffga Thomasga di nokli. Thoidi hawjik phawba masado laitadri. Vinodna kanano hayu thoibu nupini haina santokliba misakto kanano. Tilliba miyamdugi maraktagi makhoi manga tara mukti bulangaudu yenglai. Hoi mai kaimta hainade. Vinodna oh bulangau nangla kari pendaba leibagino nangna sumaina tawruse. Jeff na thok oktuna khumlai. O thoise pame thoine nupanina yadaba adugine sir. Mayamdo wawa noksilai. Binodna bulangau sidalo. Bulangau su changsilai. Thoida lale hayo. Karige aidi lale haidino. Aina hairido asengmane. Principal sir su Madam Thambal su minamle. Aina hairisi asengmane. Stupid nonsense. Naraldugi namai ikaigi de haidadana arangnana kumbasai. Lale hayo. Hairoi. Aina siro pau hairoi. Thoidi pakhat kivana lefam chapong khangdre. Vinodna adudi punishment phangba taredana nang. Thaninna hawjikti loirabanina thoklagi sir. Thanin thoigi khudang paiduna chinglaga pukhre. Vinodna anam kanba nang kayam yamna anam kange haibado yengba taredana. Vinodna bulangau bu puduna thokre. Mayamsu loina kainakre. Dorenga thambalgasu sor sangna hontoi. Dorenna Thambal nang leramdrabadi ai ngasi se loiradabani. Ai buluna taw haidana hek haijaribado adugine. Somdana Binodna bulangau bu chairak piri. Thoida soikre haidri phawba sida lepkadabni khanglabra. Lam helaba anam kalaba college sidagi tanthokadabni. Nungsa yakhalakpa matamdagi numit changlamdai phawba nungsa phajana phangba hostelgi buildingi mathak thangba saruktani bulangauna leplibado. Somdana room manungda makoi mari wari sari. Jeffna sidaidi matha saningai leitre. Thomasna hai madumaksu hek haiba yadri. Mabuk phattabanina lamana mukhumla adi.
Hera ma amatangibu akhoi lerisidi thok e hato khar lore natro Thaninna amabu ore homo nang chekshina di leyo Thoina Thanilna ma ngasi punishment panglabasu amuktang dilaman khungge habase soidana khalakan Somdana bulangau su nungsa yakna saba matam du fau leptuna leiri ataidi magi class yaw changna khre Thoiga Thanil gasu class yawri Thoi class yauna bulangau na nungsa da wana leptuna leibadu thongnau dagi ui bulangau mamit phawo pangma ngamlaktrabani Numit yung bagi matung pung ani tadawri Thoi class ani khak yawraba matungda makha taba class yawdana bulangau gi manakta lai bulangau Thoi lakpadu ui adubu mamit tudi Thoi de yengde Thoi bulangau gi mamangda leptuna korai bro bulangau Thoi de yenglai nang kayam kunya lotpa ngamdoino hojikti ai mai thire matungdadi nangi matamne khangjilo bro tapne ina hainase ai bro du singna kibalaiti ai di nupane nupi natte bro na ingonda singnari bado jingnabigano nungsa sida kayam kunya leptoino manungda changlase oh nangi se aingonda lale haijoshira Thoi khumde bulangau na oi thoktabane nangonda kari gi haijadoino ai lande na Thoi wa makha taramdana bulangau gi manaktagi tumina thoklakle aduga binod ki manakta lakle binod magi roomda karino khara yengduna lerami Thoina Sir amukta changjarake binod mamaidu nongkhatuna kai lere chango Thoi changlaktuna table mamangduda lepi binod na kaidore Sir bro bulangau nungsada lepamkhini kari mo hairakle Thoi lat launa harai kem hairak panati sir magi punishment se lotion bio haijage tawa binod ngakna Thoi de yenglai Thoina Sir please mana nangonda siriba naral dugi mabu punishment pibani aduga karigino nangna henjanna wariba Hoi sir college ki mipung khudimak aina maram oiraga irang tho andona matha sale bro ki punishment do ai su phangki natraga bro ki punishment se lokthok piyo sir mado yaroi college ki niyo ngak taba yaroi mana anam kandana nangonda lankra hajarabadi yani mana haidrabasu aina ngakpire sir please no Thoi nang class yawroidra yararoidaba matawadu ubada Thoi upai leitana tumina tholakle ngahak machi amada phamduna wakal tawduna lei aina thonbad pumnamak aina thonbad aigi iralni Thoi mamai upsenduna kapli ngahaki matungni mi singsu class loiduna thongnarakle Thaninsu class dagi tholaklaga Thoi bu thiri Thoi bulangau gi nakta amuk lai bulangau na kari amuk leire Thoina bro please aina haijari aingonda chin khaktagi oina lale tang haibiyo bro na dumna leirabadi college dagi tantoklani bro please tanthokpodo natro nangna pamse ha mayamdu aniduda amu omjilai Thoina haijaba pumba bulangau na yadre nupa ama changlaktuna bulangau da harai bai lale haikro nangna handagi na sangamde na leibaduga phibam taroiba nungsa sida sum leiradi bulangau na ailande bai ailande manupine bai Thaninsu maphamduda prapap chansilaklaga Thoigi khudangna tap phai Thaninna si natro nangna yamna kalakpado ha si natro napunsido kanbinaba haibani yadraga tu
Thoigidi mangjaba leite. Aiga thoiga naknabase yamna kalakpa natro nang. Maduna maram oiraga nakoktuda afaw wakal amata khanba ngamdaba natro. Ngahaktuda bulangau khangawdana mamitu ngorong ongkhalaktuna lektharai. Kanana sungakpa nangawdana leimaituda haithakre. Hana leramba chektum machaduda makoktusu yaisanki. Mayamdusu pakhatuna chansinai bulangawdi kawbusu takhidre. Khudaktuda hospitalda pukhatli. Thoidi magi maramgi thokliba thaudoksingni khanjalaga kapli. Hospitalda chatpadi thoi yaudre. Atopa ojaga mamanaba ani amuka chatkre. Mathangi numitni bulangau kasu tawdre haba paw tanarei. Jeffna as aidi siramladi harauge tawraga. Thomasna sak nangna marol ama. Ho mabuktu yam phattene. Numitugi nungthildu bulangau yamna sokpa nattabanina exam su kuidre haiduna hostelda putharakle. Bulangau halakle tabada thoi Jeff ka loinana bulangau gi manakta lai. Bulangau tumina hiptuna lei. Thoina bro sorry. Bulangau na yare aina haigadabane ai lankre. Jeff na ho adu hayudana good kokta kitang yeibadagi blab ka ngaledana. Thoi Jeff da pop launa thaduna phui. Jeff na kaino he asengba haibani kaino. Bulangau na thoi ai nangonda yamna lankre. Nungsiba khak natana kalak yengtiba haiba wakalduna mang thakra male ai. Nate bro lante aigi nupi manbai tawsinane. Jeff na thamjillakani lali di mane khangaba. Thoina hai nangnu marol ama. Bulangau na fare nangsu hankro matung saunarugumse. Thoina hoi bro ado isadi kem tawdraba. Laiho khara leibaduda tawribajane. Kokidudi sidi mafam ani khak fotpane. Jeff na hoi yare adudi akhoi ani amuk chatlage ko bro. Chatlo. Thoiga Jeff ka bulangau gi room dagi thorakle. Jeff na has kokta kitang yaibada blab ngalakpasidi yam fai ko. Thoina as bai nang na marol ama ko. Chumbu chumdro. Ho chumme yam chumme. Natti maidubu chumlibraba. Nungshibabu adumna phattaba singadraba. Nungshiba haibasidine nungbu nungsiraba midugidamaktane thawai phaw thanaribane. Aduga madi mangnuba silleba. Hoi adusu chumme. His matungda su blab ngale kaina ne amuk naksinarunu ko seran taran amuk torokane. Naksinaroida. Anidu wari sana lakpana makhoi gi room yoroktuna magi room da changlakle. Thanin lairik paduna lerami. Thoidi thanin lairik paramaduda ngakna yenglei. Kari numit no ngoside. Thanin na Wednesday ne. O aduna nidana lairik ka yenglamlise. Thajillaktoine aibu lairik ka suyeng yengdaba mi dongna ngangladana ba. Tanjaduda thoigi mama Purnimagi phone lai. Thoina mama Purnimana thoi karino nange uncle na tamlakliba pawsibo. Thoi thaninda yenglai. Mama uncle na hairakpro. Hoine hairaine. Nang papa tharaklage sida laodana. Thanin thoigi manakta changsinduna tumina tarambani. Purnimagi wahaiduda thanin thoidi yengduna mangak hairai. Thoina mama kasu tawdre nemthakre brodu sulale hairai gyan tahorabane. Matamsu kuidre chahi manglani. Aisida sum leiragi mama. Mama na phatte tawnu haibase nangnane inba kawbu leite. Hojiti kari thoe ha. Mama sorry. Yengu he bema. Hantak hapta se sidayda nang uncle da transfer tawnaba silalase. Adugane nang papa lawba laknaba. Thoi kesanarap tawna hairai.
ꯑꯁ ꯃꯃꯥ ꯑꯩ ꯁꯤꯗ ꯂꯩꯒꯦ ꯍꯥꯏꯕ ꯃꯃꯥ ꯄ꯭ꯂꯤꯖ ꯄꯨꯔꯅꯤꯃꯥ ꯃꯆꯥꯒꯤ ꯁꯣꯔ ꯄꯨꯝꯕ ꯈꯪꯕ ꯃꯃꯥꯅꯤ ꯃꯗꯨ ꯌꯥꯔꯣꯏ ꯍꯥꯏꯕꯅꯤ ꯑꯩ ꯂꯥꯛꯑꯣꯔꯥ ꯍꯥ ꯑꯁ ꯃꯃꯥ ꯑꯩ ꯁꯤꯗ ꯂꯩꯒꯦ ꯍꯥꯏꯕ ꯍꯩ ꯅꯪꯒꯤ ꯐꯤꯕꯝꯗꯨꯗ ꯑꯗꯨꯗ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯒꯅꯤ ꯅꯪ ꯅꯨꯄꯤꯅꯤ ꯍꯥꯏꯗꯨꯅ ꯁꯟꯇꯣꯛꯂꯤꯕ ꯃꯤꯁꯛꯁꯤꯡꯗꯨꯅꯅꯦ ꯈꯨꯗꯣꯡꯆꯥꯕ ꯉꯥꯏꯗꯨꯅ ꯂꯩꯔꯝꯒꯅꯤ ꯅꯨꯄꯥ ꯉꯥꯛꯇꯅꯦ ꯑꯗꯨꯗ ꯂꯩꯔꯤꯗꯣ ꯃꯃꯥꯗꯤ ꯏꯆꯥꯅ ꯁꯣꯏꯈ꯭ꯔꯕꯗꯤ ꯈꯥꯡꯕ ꯉꯝꯂꯣꯏ ꯃꯃꯥ ꯂꯥꯛꯀꯦ ꯅꯪ ꯄꯄꯥꯒ ꯍꯥꯏꯅ ꯇꯥꯟꯅꯕ ꯌꯥꯅꯁꯤ ꯃꯃꯥ ꯑꯩꯒꯤ ꯆꯥꯟꯅꯕ ꯃꯔꯨꯞ ꯂꯩꯌꯦ ꯃꯣꯏꯅ ꯐꯖꯅ ꯀꯦꯌꯔ ꯂꯧꯕꯤꯌꯦ ꯑꯩ ꯁꯤꯗ ꯁꯨꯝ ꯂꯩꯒꯦ ꯍꯥꯏꯕ ꯉꯥꯏꯈꯣ ꯅꯪꯒ ꯂꯩꯃꯤꯟꯅꯔꯤꯕ ꯅꯨꯄꯥ ꯃꯆꯥꯗꯣ ꯈꯪꯂꯕ꯭ꯔꯣ ꯊꯣꯏ ꯂꯠ ꯇꯧꯅ ꯈꯨꯝꯂꯛꯏ ꯈꯪꯗꯦ ꯅꯆꯤꯟ ꯊꯤꯒꯅꯨ ꯁꯦꯡꯅ ꯍꯥꯏꯔꯛꯎ ꯈꯪꯗꯦ ꯍꯥꯏꯕ ꯃꯥꯅ ꯀꯦꯌꯔ ꯌꯥꯝ ꯂꯧꯕꯤꯌꯦ ꯃꯃꯥ ꯑꯩ ꯀꯩꯁꯨ ꯇꯧꯔꯣꯏꯕ ꯃꯗꯨ ꯌꯥꯔꯣꯏꯅꯦ ꯊꯣꯏ ꯅꯨꯄꯥ ꯍꯥꯏꯕꯁꯦ ꯅꯨꯄꯤꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯗꯣꯏꯇ ꯍꯣꯠꯅꯔꯒ ꯂꯩꯕꯅꯤ ꯃꯥꯕꯨ ꯀꯌꯥꯝ ꯊꯥꯖꯕ ꯉꯝꯗꯧꯔꯤ ꯊꯥꯅꯤꯟ ꯐꯣꯟꯗꯣ ꯐꯠ ꯃꯨꯜꯂꯒ ꯄꯥꯏ ꯃꯃꯥ ꯄꯨꯔꯅꯤꯃꯥ ꯉꯛꯅ ꯀꯅꯥꯅꯣ ꯑꯩ ꯊꯥꯅꯤꯟ ꯊꯣꯏꯒ ꯂꯩꯃꯤꯟꯅꯖꯕꯗꯨꯅꯦ ꯊꯣꯏꯁꯦ ꯁꯤꯗ ꯑꯗꯨꯝ ꯂꯩꯍꯟꯕꯤꯌꯣ ꯍꯣꯏ ꯑꯩ ꯅꯨꯄꯥꯅꯤ ꯊꯣꯏ ꯀꯅꯥꯅꯣ ꯍꯥꯏꯕꯁꯨ ꯃꯌꯦꯛ ꯁꯦꯡꯅ ꯑꯩ ꯈꯪꯉꯤ ꯑꯗꯣ ꯃꯃꯥ ꯊꯣꯏꯗ ꯐꯠꯇꯕ ꯋꯥꯈꯜ ꯑꯩ ꯈꯜꯂꯣꯏꯌꯦ ꯊꯣꯏꯕꯨ ꯁꯦꯟꯅꯖꯒꯦ ꯑꯋꯥꯐꯝꯗ ꯑꯃꯨꯛ ꯍꯟꯅ ꯇꯥꯍꯜꯂꯣꯏ ꯑꯩꯕꯨ ꯊꯥꯖꯕꯤꯌꯣ ꯃꯃꯥ ꯄꯨꯔꯅꯤꯃꯥ ꯇꯞꯅ ꯍꯥꯏꯔꯛꯏ ꯏꯕꯨꯡꯉꯣ ꯉꯁꯤ ꯐꯥꯎꯕꯗ ꯅꯣꯏꯅ ꯏꯆꯥꯕꯨ ꯁꯦꯟꯅꯕꯤꯕꯗꯣ ꯃꯃꯥ ꯊꯥꯒꯠꯂꯤ ꯑꯗꯨꯕꯨꯅꯦ ꯊꯣꯏꯅ ꯑꯗꯨꯗ ꯂꯩꯕꯗꯣ ꯁꯣꯏꯗꯅ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯀꯅꯤ ꯉꯔꯥꯡꯗꯁꯨ ꯏꯔꯥꯡ ꯊꯣꯛꯈꯤꯕꯅꯤꯅ ꯇꯨꯡꯗ ꯅꯨꯡꯉꯥꯏꯔꯣꯏꯅꯦ ꯏꯕꯨꯡꯉꯣ ꯃꯃꯥ ꯄ꯭ꯂꯤꯖ ꯑꯩꯕꯨ ꯊꯥꯖꯕꯤꯌꯣ ꯃꯃꯥ ꯍꯣꯏ ꯐꯔꯦ ꯊꯣꯏꯗ ꯑꯝꯇ ꯄꯥꯏꯍꯜꯂꯛꯑꯣ ꯊꯥꯅꯤꯟ ꯎꯄꯥꯏ ꯂꯩꯇꯅ ꯐꯣꯟꯗꯨ ꯊꯣꯏꯗ ꯄꯤꯔꯛꯏ ꯄꯨꯔꯅꯤꯃꯥꯅ ꯊꯣꯏ ꯈꯔ ꯂꯥꯞꯊꯣꯛꯎ ꯃꯄꯥꯟꯗ ꯊꯣꯛꯂꯛꯑꯣ ꯊꯣꯏꯁꯨ ꯊꯥꯅꯤꯟꯗ ꯌꯦꯡꯂꯝꯂꯒ ꯃꯄꯥꯟꯗ ꯊꯣꯛꯂꯛꯂꯤ ꯄꯨꯔꯅꯤꯃꯥꯅ ꯃꯃꯥꯒꯤ ꯊꯣꯏ ꯃꯃꯥꯗ ꯁꯦꯡꯅ ꯈꯨꯝꯃꯨ ꯅꯪ ꯅꯨꯄꯥ ꯃꯆꯥꯗꯨꯒ ꯃꯔꯤ ꯂꯩꯅꯕ꯭ꯔꯣ ꯊꯣꯏ ꯃꯃꯥꯒꯤ ꯋꯥꯍꯪꯗꯨꯗ ꯁ꯭ꯋꯥꯏ ꯂꯥꯎꯈꯤ ꯂꯩꯅꯗꯦ ꯇꯤꯟꯅꯕꯅꯦ ꯅꯪꯅ ꯍꯣꯜꯂꯤꯕ ꯁꯣꯔ ꯃꯃꯥ ꯄꯨꯝꯅꯃꯛ ꯈꯪꯉꯤ ꯃꯃꯥꯗꯒꯤ ꯂꯥꯞꯅ ꯂꯩꯔꯕꯁꯨ ꯃꯃꯥ ꯂꯣꯏꯅ ꯈꯪꯉꯤ ꯅꯪ ꯒ꯭ꯌꯥꯟ ꯇꯥꯗꯕ ꯇꯧꯒꯅꯨ ꯅꯪꯅ ꯑꯗꯨꯗ ꯂꯩꯔꯤꯕꯗꯣ ꯅꯍꯩ ꯇꯝꯕꯒꯤꯅꯤ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯔꯒ ꯃꯤꯅ ꯈꯪꯅꯔꯛꯂꯕꯗꯤ ꯄꯨꯝꯅꯃꯛ ꯂꯣꯏꯔꯅꯤꯅꯦ ꯃꯃꯥ ꯀꯨꯏꯅ ꯄꯟꯊꯕ ꯅꯨꯡꯉꯥꯏꯔꯔꯣꯏ ꯃꯃꯥ ꯃꯊꯪꯒꯤ ꯁꯟꯗꯦꯁꯤꯗ ꯂꯥꯛꯂꯒꯦ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯒ ꯅꯛꯁꯤꯟꯅꯔꯝꯒꯅꯨꯀꯣ ꯑꯁ ꯃꯃꯥ ꯃꯥꯗꯤ ꯌꯥꯝꯅ ꯐꯩꯌꯦ ꯑꯩꯕꯨ ꯌꯥꯝꯅ ꯂꯨꯅ ꯇꯧꯕꯤꯌꯦ ꯃꯃꯥꯅ ꯈꯜꯂꯤꯕ ꯅꯨꯄꯥꯗꯣ ꯃꯥꯗꯤ ꯅꯠꯇꯤꯌꯦ ꯑꯩꯉꯣꯟꯗ ꯅꯠꯇꯕ ꯃꯤꯠꯌꯦꯡꯁꯨ ꯑꯃꯠꯇ ꯌꯦꯡꯗꯤꯌꯦ ꯃꯃꯥ ꯊꯣꯏ ꯅꯪ ꯋꯥꯈꯜꯗꯣ ꯆꯔꯥꯡꯅꯔꯦ ꯏꯆꯥꯏ ꯆꯥꯏꯔꯦ ꯉꯁꯤꯁꯦ ꯇꯨꯃꯤꯟꯅ ꯅꯊꯟꯇ ꯈꯜꯂꯨ ꯅꯪ ꯅꯨꯄꯤꯅꯤ ꯀꯥꯎꯒꯅꯨ ꯐꯔꯦ ꯄꯣꯊꯥꯔꯣ ꯄꯄꯥꯒ ꯁꯟꯗꯦꯗ ꯂꯥꯛꯅꯕ ꯇꯧꯒꯦꯀꯣ ꯑꯁꯤ ꯍꯥꯏꯔꯒ ꯄꯨꯔꯅꯤꯃꯥ ꯐꯣꯟꯗꯣ ꯊꯝꯈ꯭ꯔꯦ ꯊꯣꯏ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯞ ꯇꯥꯅ ꯐꯣꯟꯗꯨꯗ ꯃꯃꯥꯕꯨ ꯀꯧꯍꯧꯏ ꯃꯃꯥ ꯍꯜꯂꯣ ꯃꯃꯥ ꯑꯩ ꯂꯥꯛꯅꯤꯡꯗꯤꯌꯦ ꯑꯩ ꯁꯤꯗ ꯂꯩꯒꯦ ꯍꯥꯏꯔꯒ ꯃꯥꯅ ꯍꯥꯏꯖꯔꯤꯕꯗꯨ ꯐꯣꯟꯗꯨꯗꯤ ꯀꯛꯈ꯭ꯔꯕꯅꯤꯅ ꯄꯨꯔꯅꯤꯃꯥꯅꯗꯤ ꯇꯥꯗ꯭ꯔꯦ ꯊꯣꯏ ꯀꯥꯗ ꯆꯪꯗꯅ ꯃꯄꯥꯟꯗꯨꯗ ꯑꯗꯨꯃꯛ ꯂꯦꯞꯇꯨꯅ ꯂꯩ ꯊꯥꯅꯤꯜꯁꯨ ꯆꯪꯃꯜꯂꯛꯇ꯭ꯔꯦ ꯈꯟꯗꯨꯅ ꯌꯦꯡꯕ ꯊꯣꯛꯂꯛꯏ ꯊꯣꯡꯖꯤꯜ ꯃꯄꯥꯟꯗ ꯇꯨꯃꯤꯟꯅ ꯂꯦꯞꯂꯤꯕ ꯊꯣꯏꯕꯨ ꯌꯦꯡꯗꯨꯅ ꯀꯧꯏ ꯍꯣꯃꯣ ꯊꯣꯏ ꯈꯪꯄ꯭ꯔꯦꯛ ꯈꯪꯏ ꯍꯥꯎ ꯀꯩꯗꯧꯔꯒꯦ ꯃꯅꯨꯡꯗ ꯆꯪꯂꯛꯑꯣ ꯊꯣꯏ ꯔꯨꯝ ꯃꯅꯨꯡꯗ ꯆꯪꯂꯛꯏ ꯊꯥꯅꯤꯟꯅ ꯃꯃꯥꯅ ꯀꯔꯤ ꯍꯥꯏꯅꯣ ꯀꯩꯁꯨ ꯍꯥꯏꯗꯦꯗ ꯅꯆꯤꯟ ꯊꯤꯒꯅꯨ ꯑꯩ ꯇꯥꯕ ꯌꯥꯗꯕ ꯀꯔꯤ ꯋꯥ ꯍꯥꯏꯔꯛꯂꯤꯅꯣ ꯑꯁ ꯀꯩꯝꯇ ꯍꯥꯏꯗꯦꯕ ꯆꯦꯛꯁꯤꯟꯅ ꯂꯩꯌꯣ ꯍꯥꯏꯔꯛꯄ ꯈꯛꯇꯅꯦ ꯊꯣꯏ ꯀꯦꯁꯟꯅꯔꯞ ꯇꯧꯅ ꯀꯩꯁꯨ ꯇꯧꯗꯕ ꯁꯥꯔꯒ ꯍꯥꯏꯔꯛꯂꯤꯕꯗꯣ ꯄꯤꯠꯂꯨ ꯑꯅꯤꯗꯨꯗꯒꯤ ꯄꯤꯔꯥꯡ ꯏꯍꯧꯔꯛꯇꯨꯅ ꯇꯞꯅ ꯊꯤꯡꯕ ꯉꯝꯗꯅ ꯆꯦꯟꯊꯔꯛꯂꯤ ꯊꯥꯅꯤꯜꯅ ꯅꯆꯤꯟꯗꯨ ꯊꯤꯒꯅꯨ ꯑꯗꯨꯈꯛ ꯍꯥꯏꯕꯒꯤꯕꯨ ꯀꯞꯅꯕ꯭ꯔꯣ ꯊꯣꯏ ꯃꯄꯤꯗꯨ ꯐꯠ ꯇꯩꯊꯣꯛꯂꯒ ꯑꯃꯨꯛ ꯍꯥꯏꯔꯛꯏ
ꯀꯞꯇꯦꯕ꯫ ꯊꯥꯅꯤꯜꯅ ꯊꯣꯏꯕꯨ ꯈꯨꯗꯥꯡ ꯄꯥꯏꯗꯨꯅ ꯆꯤꯡꯁꯤꯜꯂꯒ ꯐꯃꯨꯡꯗ ꯐꯝꯍꯜꯂꯤ ꯑꯗꯨꯒ ꯃꯃꯥꯏ ꯑꯣꯟꯁꯤꯟꯅꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯊꯥꯅꯤꯜꯅ ꯁꯦꯡꯅ ꯍꯥꯏꯔꯛꯎ, ꯀꯔꯤ ꯍꯥꯏꯔꯛꯏꯅꯣꯕ ꯃꯃꯥꯅ? ꯀꯩꯝ ꯍꯥꯏꯗꯦ꯫ ꯑꯣ, ꯂꯣꯠꯂꯗꯣꯏꯔꯣ? ꯑꯩꯉꯣꯟꯗ ꯋꯥ ꯂꯣꯠꯄꯁꯤ ꯅꯨꯡꯉꯥꯏꯕ꯭ꯔꯣ? ꯑꯩꯕꯨ ꯈꯪꯍꯟꯅꯤꯡꯗꯕ꯭ꯔꯥꯕ? ꯊꯣꯏ ꯃꯁꯥꯗꯨ ꯈꯪꯖꯤꯟꯕ ꯋꯥꯔꯗꯨꯅ ꯊꯥꯅꯤꯜꯕꯨ ꯀꯣꯜꯂꯒ ꯀꯞꯂꯛꯏ꯫ ꯊꯥꯅꯤꯜ, ꯃꯃꯥꯅ ꯂꯧꯕ ꯂꯥꯛꯀꯅꯤ ꯍꯥꯏꯔꯛꯏ꯫ ꯑꯩꯅ ꯍꯥꯏꯕ ꯃꯥꯅ ꯇꯥꯗ꯭ꯔꯦ꯫ ꯅꯪꯕꯨ ꯊꯥꯖꯗꯦꯌꯦ ꯃꯣꯏꯅ꯫ ꯁꯟꯗꯦꯗ ꯂꯧꯕ ꯂꯥꯛꯀꯅꯤ ꯍꯥꯏꯌꯦ꯫ ꯍꯧꯅꯁꯥ ꯑꯣꯏꯔ ꯃꯥꯜꯂꯦ ꯇꯥꯏꯕꯪꯒꯤ ꯅꯨꯄꯤ ꯑꯣꯏꯕꯤ ꯈꯨꯗꯤꯡꯃꯛ ꯃꯥꯅ ꯅꯨꯡꯁꯤꯖꯕ ꯃꯍꯥꯛꯇꯨꯒꯤ ꯃꯐꯝꯗꯗꯤ ꯑꯉꯥꯡ ꯃꯆꯥꯒ ꯆꯞ ꯃꯥꯟꯅꯩ ꯍꯥꯏꯕꯗꯣ꯫ ꯊꯣꯏ ꯊꯥꯅꯤꯜꯗ ꯑꯉꯥꯡ ꯃꯆꯥꯒꯨꯝ ꯀꯣꯟꯗꯨꯅ ꯀꯞꯂꯤ꯫ ꯊꯥꯅꯤꯜꯁꯨ ꯊꯣꯏꯕꯨ ꯀꯣꯟꯁꯤꯟꯕꯤ꯫ ꯀꯞꯀꯅꯨ, ꯑꯉꯥꯡ ꯃꯆꯥ ꯌꯥꯝ ꯃꯥꯜꯂꯦꯕ꯫ ꯃꯃꯥ ꯍꯣꯏꯗꯣ ꯑꯩ ꯐꯖꯅ ꯍꯥꯏꯅꯒꯦ, ꯁꯣꯏꯗꯅ ꯌꯥꯔꯛꯀꯅꯤ꯫ ꯊꯣꯏ ꯀꯣꯂꯤꯗꯨ ꯊꯥꯗꯣꯛꯂꯒ ꯊꯥꯅꯤꯜꯒꯤ ꯈꯨꯠꯇ ꯀꯟꯅ ꯄꯥꯏꯁꯤꯜꯂꯤ꯫ ꯌꯥꯔꯛꯑꯣꯏ, ꯑꯩꯅ ꯐꯖꯅ ꯍꯥꯏꯕꯅꯦ, ꯌꯥꯔꯛꯇꯦ꯫ ꯑꯩꯗꯤ ꯌꯥꯝ ꯆꯠꯅꯤꯡꯗꯤꯌꯦ꯫ ꯅꯪꯒꯤ ꯅꯅꯥꯛꯇ ꯁꯨꯝ ꯂꯩꯅꯤꯡꯉꯦ, ꯅꯪꯉꯣꯟꯗꯒꯤ ꯂꯥꯞꯊꯣꯛꯅꯤꯡꯗꯤꯌꯦ꯫ ꯌꯥꯔꯦꯕ ꯑꯩꯒꯤ ꯅꯨꯄꯥ ꯃꯥꯟꯕꯤ ꯅꯨꯡꯁꯤꯕꯤ꯫ ꯀꯞꯀꯅꯣꯃꯤ, ꯇꯣꯛꯑꯣ ꯌꯥꯔꯦꯕ꯫ ꯊꯪꯅꯕ ꯀꯥ ꯂꯣꯏꯅ ꯇꯥꯕ ꯇꯥꯔꯦꯕ꯫ ꯅꯪ ꯀꯩꯁꯨ ꯆꯠꯄ ꯌꯥꯔꯣꯏ, ꯑꯩꯅ ꯐꯖꯅ ꯍꯥꯏꯒꯦꯕ ꯃꯃꯥ ꯍꯣꯏꯗ꯫ ꯌꯥꯔꯛꯇ꯭ꯔꯗꯤ? ꯌꯥꯅꯤ, ꯀꯔꯤꯒꯤ ꯌꯥꯔꯛꯑꯣꯏꯗꯣꯏꯅꯣ ꯃꯌꯥ ꯅꯨꯄꯥꯅ ꯍꯥꯏꯕꯕꯣ? ꯉꯥꯏꯈꯣꯅꯦ, ꯉꯁꯤꯁꯦ ꯀꯔꯤ ꯅꯨꯃꯤꯠꯅꯣ? ꯋꯦꯗꯅꯦꯁꯗꯦ꯫ ꯑꯗꯨꯗꯤ ꯁꯟꯗꯦ ꯍꯥꯏꯔꯤꯗꯣ ꯃꯊꯪꯒꯤꯔꯣ ꯅꯠꯇ꯭ꯔꯒ ꯂꯥꯛꯂꯤꯁꯤꯔꯣ? ꯍꯟꯗꯛꯀꯤꯁꯤꯗꯤ ꯑꯩ ꯊꯕꯛ ꯑꯃꯁꯨ ꯂꯩꯕꯅꯦ, ꯃꯅꯤ ꯍꯣꯏꯒꯤ ꯃꯌꯨꯝꯗ ꯆꯠꯂꯨꯁꯦ ꯍꯥꯏꯅꯕꯅꯤꯅꯦ꯫ ꯃꯊꯪꯒꯤꯗ ꯍꯥꯏꯔꯛꯑꯦ꯫ ꯑꯣ, ꯑꯗꯨ ꯑꯣꯏꯔꯗꯤ ꯐꯔꯦ, ꯂꯥꯛꯄ ꯀꯥꯟꯗꯅꯦ ꯐꯖꯅ ꯍꯥꯏꯅꯔꯁꯤꯀꯣ, ꯌꯥꯔꯕꯣ? ꯀꯞꯀꯅꯨꯀꯣ꯫ ꯊꯥꯅꯤꯜꯅ ꯃꯥꯏꯊꯣꯡꯗ ꯋꯥꯗꯕ ꯁꯥꯗꯨꯅ ꯊꯣꯏꯕꯨ ꯊꯦꯝꯂꯕꯁꯨ ꯊꯣꯏꯒꯤ ꯃꯃꯥ ꯃꯄꯥꯅ ꯀꯩꯁꯨ ꯏꯔꯥꯏ ꯂꯥꯏꯅ ꯌꯥꯔꯛꯂꯣꯏ ꯍꯥꯏꯕ ꯃꯥ ꯈꯪꯉꯤ꯫ ꯃꯤꯅꯔ ꯂꯥꯏꯅꯔ ꯅꯨꯡꯁꯤꯅꯔꯤꯕ ꯊꯃꯣꯏ ꯑꯅꯤꯁꯤꯕꯨ ꯁꯦꯠꯅꯅꯕ ꯍꯣꯠꯅꯔꯛꯂꯤꯕ꯫ ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯃꯔꯨꯞꯁꯤꯡꯗꯒꯤ ꯀꯥꯏꯅꯅꯕ ꯌꯥꯊꯪ ꯂꯧꯖꯔꯤ꯫ ꯃꯈꯥ ꯇꯥꯕ ꯁꯔꯨꯛ ꯍꯌꯦꯡ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫